ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ subscribe ꯇꯧꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯇ꯭ꯔꯥꯏꯃꯛꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯀꯣ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯔꯦ ꯁꯦꯝꯕꯁꯦ ꯑꯅꯤꯔꯛ ꯑꯃꯅ ꯁꯥꯎꯟ ꯌꯥꯎꯔꯝꯗꯕꯀꯣ ꯑꯃꯅ ꯚꯤꯗꯤꯑꯣ ꯁꯦꯝꯒꯠꯂꯒ ꯑꯩꯗꯤ ꯀꯩ ꯍꯥꯏ ꯃꯥꯏꯛ ꯄꯥꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤꯅ ꯐꯣꯟ ꯂꯥꯛꯄꯗꯣ ꯑꯩꯅ ꯐ꯭ꯂꯥꯏꯠ ꯃꯨꯠ ꯊꯝꯍꯧꯗ꯭ꯔꯕ ꯑꯗꯣ ꯊꯝꯍꯧꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯣ ꯚꯤꯗꯤꯑꯣ ꯇꯠꯈ꯭ꯔ ꯍꯥꯏꯕꯨꯛ ꯑꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯌꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯅ ꯑꯩꯅ ꯊꯥꯒꯠꯀꯦꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯁꯦꯝꯗ ꯉꯥꯏꯔꯤꯌꯦ ꯆꯪꯉꯒ ꯑꯩ ꯏꯗꯤꯠ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯚꯤꯗꯤꯑꯣꯗꯣ ꯇꯪꯈꯥꯏ ꯇꯠꯅ ꯂꯩꯔꯝꯃꯦꯕꯀꯣ ꯐꯣꯟ ꯂꯥꯛꯄꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯤ ꯑꯩꯕꯨꯗꯤ ꯃꯌꯥꯝꯕꯨ ꯃꯤꯁ ꯇꯧꯔꯤ ꯃꯌꯥꯝ ꯑꯩꯕꯨ ꯃꯤꯁ ꯇꯧꯔꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯦꯕꯀꯣ ꯑꯩ ꯀꯩꯅꯣꯝ ꯎꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗꯣ ꯑꯩ ꯀꯩꯅꯣꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯂꯥꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇ ꯃꯨꯛꯕꯥꯡ ꯇꯧꯔꯨꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯔꯨꯕꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯨꯃꯥꯡ ꯀꯥꯡꯉꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯗꯣ ꯌꯥꯔꯝꯗꯔꯦ ꯃꯣꯔꯣꯛꯀ ꯁꯥꯅꯩ ꯆꯥꯔꯒ ꯑꯗꯣ ꯁꯤꯁꯦ ꯌꯦꯡꯉꯣꯗꯣ ꯁꯤꯁꯦ ꯇꯦꯛꯊꯣꯛꯈ꯭ꯔꯦꯕꯀꯣ ꯐꯤ ꯀꯣꯟꯅꯕꯅꯤ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯑꯩ ꯎꯠꯂꯛꯀꯦꯕ ꯌꯦꯡꯉꯣꯁꯦ ꯑꯗꯣ ꯁꯤꯁꯦ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯁꯤꯡ ꯐꯤꯗꯣ ꯑꯗꯣ ꯁꯤ ꯂꯁꯤꯡ ꯐꯤꯒꯤ ꯇꯥꯠꯇꯨꯅꯤ ꯑꯗꯣ ꯁꯤ ꯂꯁꯤꯡ ꯐꯤ ꯁꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯅꯧꯕ ꯍꯧꯔꯛꯀꯅꯤ ꯑꯅꯧꯕ ꯍꯧꯕꯗꯣ ꯑꯩ ꯎꯠꯄ ꯃꯌꯥꯝꯗ ꯎꯠꯆꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯀꯟꯕ ꯑꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯊꯥꯒꯠꯀꯦꯅ ꯃꯨꯛꯕꯥꯡꯗꯤ ꯁꯦꯝꯕꯅꯦ ꯆꯥꯕꯒꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯦꯅ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯑꯅꯧꯕ ꯁꯥꯕꯅꯦ ꯁꯤꯁꯦ ꯐꯅꯦꯛꯅꯦ ꯀꯩꯅꯣ ꯇꯦꯅꯋꯥ ꯃꯆꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯥꯗ ꯂꯩꯁꯦ ꯌꯦꯡꯉꯣ ꯑꯥꯗ ꯂꯩꯁꯦ ꯈꯪꯕ꯭ꯔꯥꯁꯦ ꯃꯌꯥꯝ ꯑꯩ ꯃꯅꯥꯛ ꯆꯪꯉ ꯎꯠꯂꯛꯀꯦꯀꯣ ꯌꯦꯡꯉꯨꯀꯣ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯁꯝꯖꯦꯠ ꯀꯧꯏꯌꯦꯕꯀꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤꯗ ꯑꯗꯨꯒ ꯑꯗꯩꯁꯤꯅ ꯁꯨꯅꯥ ꯑꯗꯣ ꯃꯌꯥꯝ ꯁꯤꯅ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯕ ꯂꯪꯁꯤꯡꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤ ꯂꯪ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯄꯔꯦꯡ ꯁꯥ ꯊꯝꯃꯤꯁꯦ ꯑꯁꯦ ꯂꯁꯤꯡ ꯐꯤ ꯁꯥꯈꯤꯕꯒꯤ ꯂꯦꯝꯍꯧꯕ ꯂꯪꯅꯦꯕꯀꯣ ꯑꯗꯣ ꯄꯨꯟꯁꯤꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯂꯪꯁꯦ ꯃꯣꯏ ꯔꯖꯥꯏ ꯇꯨꯕ ꯃꯤꯁꯤꯡꯗꯣ ꯑꯗꯣ ꯁꯤ ꯂꯧꯕ ꯂꯥꯛꯏꯌꯦꯕꯀꯣ ꯁꯤ ꯂꯪꯁꯤꯅ ꯃꯣꯏ ꯇꯨꯏꯌꯦꯕ ꯑꯗꯣ ꯁꯤꯁꯨ ꯃꯥꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯀꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯕ ꯇꯥꯠꯁꯦ ꯌꯦꯡꯉꯣ ꯐꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯤꯒ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯎꯠꯄꯗꯣ ꯑꯗꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒꯤ ꯐꯤꯗ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯐꯤꯁꯤꯅꯦ ꯑꯗꯨꯒ ꯁꯤꯒ ꯍꯧꯔꯝꯕ ꯂꯪꯗꯣ ꯂꯣꯏꯅ ꯀꯠꯊꯠꯂ ꯂꯪꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯅꯦ ꯃꯣꯏꯅ ꯀꯠꯊꯠꯂꯝꯃꯤꯗꯣ ꯑꯗꯣ ꯀꯅꯥꯅ ꯀꯠꯂꯝꯃꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀꯠꯊꯠꯂꯒ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯣꯏ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯦ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯒ ꯌꯥꯗꯕꯗꯣꯀꯣ ꯑꯅꯤꯔꯛ ꯁꯨꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯅ ꯁꯥꯎꯟ ꯌꯥꯎꯔꯝꯗꯕꯀꯣ ꯑꯗꯣ ꯑꯃꯨꯛꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗꯣ ꯈꯩꯕꯨꯛ ꯇꯠꯈ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯀꯩꯔꯥꯛꯅꯤ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯎꯠꯂꯛꯀꯦ ꯀꯩꯔꯥꯛꯇ ꯁꯤꯅ ꯂꯪꯆꯥꯛ ꯑꯗꯨꯒ ꯑꯁꯤꯅ ꯄꯆꯦꯡ ꯀꯧꯋꯦ ꯑꯗꯨꯒ ꯁꯤꯅ ꯂꯪꯆꯥꯛ ꯀꯧꯋꯦꯀꯣ ꯁꯤ ꯐꯤ ꯍꯧꯔꯝꯕꯩꯅꯦꯕ ꯐꯤ ꯉꯁꯤ ꯂꯣꯏꯔꯦ ꯁꯥꯕ ꯍꯧꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯒ ꯑꯇꯣꯞꯄ ꯂꯁꯤꯡ ꯐꯤꯒꯤ ꯑꯃꯨꯛ ꯁꯤꯗ ꯍꯥꯞꯄꯒ ꯍꯧꯗꯣꯏꯅꯦꯕ ꯂꯪꯒ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯂꯁꯤꯡ ꯐꯤ ꯍꯧꯕꯗꯗꯤ ꯃꯤ ꯌꯥꯝ ꯆꯪꯉꯦꯕ ꯑꯃꯅ ꯂꯪ ꯄꯥꯏꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯝꯁꯦꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯐꯤꯁꯨ ꯁꯥꯗꯅ ꯂꯩꯔꯦ ꯀꯨꯏꯔꯦ ꯁꯤꯁꯦ ꯁꯥꯗꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯗ꯭ꯔꯝꯁꯦ ꯁꯤꯗ ꯂꯩꯁꯟꯕꯁꯦ ꯁꯤ ꯃꯤ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯃꯅ ꯂꯪ ꯄꯥꯏꯕ ꯑꯃꯅ ꯂꯪ ꯌꯦꯡꯕ ꯇꯠꯄ ꯈꯣꯠꯄ ꯌꯦꯡꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯁꯤꯡ ꯐꯤ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩ ꯇꯥꯛꯂꯛꯀꯦꯕꯀꯣ ꯍꯥꯏꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯑꯩ ꯎꯠꯂꯒ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯍꯥꯏꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯍꯧꯔꯁꯤ ꯑꯁꯤꯗ ꯂꯦꯞꯁꯦ ꯑꯩ ꯇꯥꯠ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯍꯧꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯀꯧꯏ ꯍꯪꯉꯣꯏ ꯀꯧꯏ ꯁꯦ ꯍꯪꯉꯣꯏꯁꯤꯅ ꯑꯁꯤꯅ ꯄꯥꯡꯒꯟꯗꯦꯝ ꯀꯧꯏ ꯁꯤꯒ ꯌꯥꯎꯔꯤꯁꯦ ꯃꯅꯨꯡꯗ ꯂꯪꯆꯥꯛ ꯂꯩꯔꯦ ꯐꯦꯟꯅꯕ ꯑꯗꯨꯒ ꯑꯗꯒꯤ ꯁꯤ ꯂꯩꯁꯦ ꯁꯤꯅ ꯄꯥꯏꯅꯕꯅꯦꯕ ꯈꯨꯠꯅ ꯄꯥꯏꯔꯒ ꯂꯦꯐ ꯔꯥꯏꯠ ꯍꯨꯟꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯍꯪꯉꯣꯏꯁꯤꯅ ꯁꯨꯃꯥꯏꯅ ꯊꯣꯝꯗꯣꯏꯅꯤ ꯊꯣꯝꯃꯒ ꯁꯤꯒꯤ ꯄꯥꯡꯒꯟꯗꯦꯝꯁꯦ ꯁꯣꯝ ꯁꯥꯏꯠꯀꯤ ꯁꯤꯒ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ
ꯈꯨꯠꯅ ꯄꯥꯏꯅꯕꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯊꯣꯝꯃꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤꯅ ꯈꯣꯡꯅ ꯁꯥꯟꯅꯅꯕꯅꯦꯕꯀꯣ ꯈꯣꯡꯅꯦꯠ ꯀꯣ ꯁꯤꯅ ꯈꯣꯡꯅꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯞ ꯗꯥꯎꯟ ꯀꯥꯎꯗꯣꯏꯅꯦꯕꯀꯣ ꯂꯪꯗꯣ ꯀꯔꯟ ꯆꯠꯅꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯐꯤ ꯀꯣꯟꯁꯤꯟꯅꯕꯅꯦ ꯁꯤꯗ ꯐꯤ ꯌꯦꯠꯁꯜꯂ ꯊꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤ ꯐꯤꯁꯦ ꯌꯦꯠꯇ꯭ꯔꯒꯗꯤ ꯗꯥꯏꯔꯦꯛ ꯁꯤꯒ ꯌꯦꯠꯁꯟꯕ ꯇꯥꯔꯒꯗꯤ ꯂꯁꯤꯡ ꯐꯤꯗꯣ ꯀꯩꯅꯣ ꯑꯣꯏꯅꯦꯕ ꯗꯥꯛ ꯇꯥꯅꯦꯕꯀꯣ ꯇꯠꯄꯁꯨ ꯌꯥꯏ ꯗꯥꯛ ꯇꯥꯕꯁꯨ ꯌꯥꯏ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯇꯥꯠ ꯂꯩꯔꯦ ꯇꯥꯠꯁꯦ ꯆꯥꯎꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯂꯪꯆꯥꯛ ꯂꯩꯔꯦ ꯁꯤꯒꯤ ꯂꯪꯆꯥꯛꯁꯦ ꯕꯣꯕꯤꯟ ꯂꯪꯆꯥꯛ ꯀꯧꯋꯦꯕꯀꯣ ꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛꯁꯤꯅ ꯎꯅ ꯁꯥꯕꯀꯣ ꯑꯗꯣ ꯁꯤꯁꯤꯗ ꯂꯪꯁꯦ ꯂꯩꯁꯟꯗꯣꯏꯅꯤ ꯇꯔꯦꯡꯗ ꯇꯧꯔꯒꯀꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯄꯣꯞꯇꯣ ꯆꯞ ꯆꯥꯔꯒ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯉꯟꯗꯦꯝꯁꯤꯒ ꯄꯥꯉꯟꯗꯦꯝꯁꯤꯒ ꯍꯥꯞꯄꯒ ꯐꯤꯗꯣ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯐꯝꯃꯤꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯐꯤ ꯁꯥꯔꯒ ꯐꯝꯅꯕꯅꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯂꯁꯤꯡ ꯐꯤ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯣ ꯀꯨꯏꯅ ꯐꯤ ꯑꯃ ꯁꯥꯕꯗ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯑꯗꯣ ꯁꯤ ꯐꯤꯗꯥꯁꯦ ꯑꯩ ꯐꯤ ꯁꯥꯔꯝꯗꯥꯏꯒ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯆꯤꯅꯦꯕꯀꯣ ꯂꯪ ꯀꯣꯠꯅꯕ ꯁꯤꯗ ꯂꯩ ꯂꯪꯁꯦ ꯁꯝꯖꯦꯠꯇ ꯀꯣꯠꯁꯟꯅꯕꯅꯦ ꯁꯤꯗ ꯁꯝꯖꯦꯠ ꯂꯩꯔꯦ ꯁꯤꯒ ꯃꯌꯥꯝ ꯁꯤꯗ ꯂꯩ ꯁꯤꯗꯤ ꯂꯣꯏ ꯇꯦꯛꯑꯦꯕꯀꯣ ꯁꯣ ꯁꯤ ꯋꯥꯅ ꯇꯧꯔꯒ ꯃꯩ ꯏꯠꯂꯒ ꯍꯨꯠꯇꯣꯛꯑꯒ ꯁꯥꯕꯅꯤ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯨ ꯁꯝꯖꯦꯠ ꯀꯧꯋꯦꯕꯀோ ꯁꯤ ꯂꯁꯤꯡ ꯐꯤ ꯁꯥꯕ ꯃꯇꯝꯗ ꯍꯧꯕ ꯃꯇꯝꯗ ꯐꯤ ꯀꯥꯔꯟ ꯆꯠꯅꯕ ꯑꯁꯤꯁꯦ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯂꯣꯏ ꯇꯦꯛꯑꯦ ꯁꯤꯁꯦ ꯀꯨꯏꯔꯦꯕ ꯁꯤꯒꯤ ꯁꯝꯖꯦꯠꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯨ ꯂꯣꯏ ꯇꯦꯛꯑꯦ ꯁꯤꯁꯨ ꯂꯪ ꯀꯥꯔꯟ ꯆꯠꯅꯕ ꯁꯝꯖꯦꯠ ꯁꯤꯁꯨ ꯁꯝꯖꯦꯠ ꯀꯧꯕꯅꯤꯀꯣ ꯁꯤꯁꯨ ꯁꯝꯖꯦꯠ ꯀꯧꯔꯦ ꯁꯤꯁꯨ ꯁꯝꯖꯦꯠ ꯀꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯁꯤꯡꯕꯤ ꯁꯥꯕꯒꯤ ꯗꯦꯃꯣ ꯑꯃ ꯎꯠꯀꯦꯕꯀꯣ ꯁꯤ ꯂꯪꯕꯨꯗꯤ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯗ꯭ꯔꯝ ꯂꯩꯕ ꯏꯁꯇꯥꯏꯜ ꯑꯝꯇ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯁꯤ ꯇꯞꯄꯤꯅꯀꯣ ꯑꯗꯣ ꯐꯤ ꯁꯥꯔꯀꯥꯟꯗꯗꯤ ꯏꯟꯖꯥꯡ ꯂꯩꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯣꯏꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯂꯩꯁꯤꯜꯍꯧꯖꯒꯦ ꯃꯌꯥꯝ ꯂꯩꯁꯤꯜꯍꯧꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯁꯦ ꯑꯍꯣꯕ ꯂꯩꯁꯦ ꯁꯤꯒ ꯑꯍꯣꯕꯁꯤꯗ ꯔꯤꯡ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯁꯥꯡꯅꯁꯦ ꯔꯤꯡ ꯍꯥꯞꯄꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯔꯤꯡ ꯑꯃ ꯂꯩꯗꯣ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯐꯤꯁꯦ ꯀꯌꯥꯝ ꯀꯣꯟꯈ꯭ꯔꯦ ꯀꯣꯟꯗꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯑꯗꯣ ꯅꯨꯡ ꯃꯆꯥ ꯑꯃ ꯌꯥꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯁꯥꯕ ꯀꯥꯟꯗ ꯎꯠꯄ ꯁꯪꯉꯗꯤ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯄꯥꯏꯔꯤꯕ ꯆꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯁꯦ ꯃꯤ ꯐꯨꯅꯕꯔ ꯈꯟꯕꯤꯔꯝꯒꯅꯦꯕ ꯃꯌꯥꯝꯁꯤ ꯃꯤ ꯐꯨꯅꯕ ꯅꯠꯇꯦ ꯑꯁꯦ ꯋꯥꯅ ꯐꯖꯅ ꯏꯠꯂꯒ ꯁꯦꯝꯕꯅꯦꯕꯀꯣ ꯑꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯁꯤꯡ ꯐꯤꯗꯣ ꯍꯧꯕ ꯀꯥꯟꯗ ꯑꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯁꯤ ꯆꯪꯉꯦꯕꯀꯣ ꯁꯤꯅ ꯀꯥꯔꯟ ꯆꯩ ꯀꯧꯔꯦ ꯁꯤꯅ ꯀꯥꯔꯟ ꯇꯧꯅꯕꯅꯦꯕ ꯍꯥꯏꯗꯤ ꯂꯪꯗꯣ ꯀꯥꯔꯟ ꯆꯠꯅꯕ ꯁꯨꯃꯥꯏꯅ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯆꯠꯅꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯔꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯠꯅꯕ ꯑꯗꯨꯒꯤ ꯁꯤꯁꯦ ꯃꯊꯧ ꯇꯥꯏ ꯍꯧꯕ ꯀꯥꯟꯗꯀꯣ ꯌꯦꯡꯉꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯑꯗꯣ ꯁꯤꯒ ꯁꯤ ꯋꯥꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯗ꯭ꯔꯝꯗ ꯀꯤꯁꯟ ꯊꯝꯃꯤꯁꯦ ꯁꯤꯗ ꯑꯩ ꯊꯝꯊꯒꯦ ꯁꯤ ꯀꯤꯁꯟ ꯊꯝꯃꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯪꯗꯣ ꯗ꯭ꯔꯝꯁꯦ ꯂꯩꯁꯜꯂꯛꯄ ꯀꯥꯟꯗꯀꯣ ꯁꯤꯒꯤ ꯋꯥꯁꯤꯒ ꯀꯤꯁꯟꯗꯣꯏꯅꯦꯕ ꯀꯤꯁꯜꯂꯒ ꯑꯗꯩ ꯎꯔꯨ ꯂꯩꯁꯟꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯋꯥꯁꯤꯅ ꯌꯦꯡꯉꯣꯗꯣ ꯁꯤ ꯋꯥꯁꯦ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯅ ꯂꯥꯊꯤ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯤ ꯃꯤ ꯄꯨꯅꯕ ꯅꯠꯇꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯗ꯭ꯔꯝꯁꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯁꯦ ꯃꯌꯥꯝꯁꯤ ꯍꯥꯞꯆꯟꯈ꯭ꯔꯦꯅ ꯑꯁꯤ ꯉꯥꯛꯅꯕꯅꯤ ꯁꯤ ꯂꯩꯗꯅꯕꯅꯦꯕꯀꯣ ꯁꯤ ꯉꯁꯝ ꯊꯝꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯕꯣꯛꯁ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯆꯦꯅꯦꯜꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯅꯥꯛ ꯂꯩꯕ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯦ ꯊꯦꯡꯅꯗꯕ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯊꯕꯛ ꯈꯔ ꯀꯟꯕꯩꯅꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯠꯄꯤꯒꯅꯣꯀꯣ ꯑꯗꯣ ꯃꯌꯥꯝꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯃꯤꯁ ꯇꯧꯔꯦ ꯑꯗꯣ ꯕꯥꯏ ꯕꯥꯏ